Loyalam E-PAO tabi bakutimappu hitram susmitana namidangi officeri ahamda panjebe headline. BJP's national leader Singna Kourakpadagi matung ina BJP's MLA Khutlai ngasi Delhida Changnakhre. Oil pump singda puba thamba ngamloidaba selgi demand tobiganu haina ngasi Pak Sana oil pump sing thonglonuna protest athakre. Security force na Ccpurda ki yamlaba Khutlai sing fagat pangamkhre. Sanona Pijari. BJP's national leader Singna Kourakpadagi matung ina BJP's MLA Khutlai ngasi Delhida Changnakhre. Manipur ki hausi koidiba political gi tang tadaba phibam asinga mari lenena wa khananaba BJP's national leader Singna Kourakpadagi matung ina ngasi former chief minister and Viren yauna MLA Khutlai Delhidamak Imphal thadokre. Delhidamak Imphal thadokiba BJP's MLA sing adugi manungda MLA Jai Kisan, MLA Khemchan, MLA TH Biswajit, MLA SKB, MLA P Prozen, Speaker TH Ccpurda, MLA Robindro, MLA Usauddin, MLA Depu Kangmai amasung MLA Usam Dibensu yaukhi. MLA sing aduga Imphal airport tam pawmishinga unaba amada party ki national leader singna Kourakli basi mangzauna na kari agenda no haibadu khangalakpa laite. Adabu Delhi Yoraba matung party ki leader singa khanaraba matungda chap chaba agenda adu khangmangangani. Central leader singna Kourakli ba asi state asida miyamna pamalenga ama thamnabagi matangda wa khanarbasu oiramba yai. Khongjat asida positive outcome amadi soidana lakani habigi thajaba lei haina phongdoramki. MLA Y Khemchana haikibada hayeng December tara marida party ki national leader singa unagadoriba asi kari maramgi no haiba chapchana khangmangamdri. Adu bolamdam asida santi amasung tangdu leitaba phibam ama hanjinabagi matangda wa khananaba Kourakpasu oiramba yai haina phongdokhi. Oil pump singda puba thangba ngamloidaba selgi demand tobiganu haina ngasi Pak Sana oil pump sing thonglonduna protest athakre. Haukiba December tarukta Korengai Road ki Kaikolda leba ibudok pakhangba filling station gi storeroom da sakhangdaba Khutlai paiba singna hand grenade ama thamchinba yauna makhoina hariba demand adu pidaba taragadi afaba phal phangloi haina ai bachirol amasu thamlamduna kihan khanganbagi thawong chatharamba adu yaningdaba phangdoktuna amasung oil pump singda puba thangba ngamloidaba makhal amatagi sale demand tobiganu haina ngasi Manipur petroleum dealers fraternity singna oil pump sing thonglonduna protest athakre. Oil pump sing adugi mamangda miyambu akitu zungba pokhan batanatana puba thangba ngamloidaba salgi demand tobiganu punna hingminasi bom thamjinba yaningde haina banner kayasu thenakhi. Oil pump singna thonglonbagi khongjang silabasu oil pump singi mamangmaktada black da thau marang kaina phangnakhi. Khongjang asika mari lenna petroleum dealers singi maikedagi phangdokhibada essential service ki manung chana state asida operator riba oil pump singna miyamda thau phanganbagi thabak asi leptana chatharibani. Loinana state asigi economy gi phibam fagana bahonabada fill station asigi maru eba thodang yamna chawi. Fill outlet sing asina state revenue da achoba mateng piribani. Loinana petrol liter amada government na loriba ver asi lupa tarama panga paisa yankai tarukni aduga diesel na liter amada lupa taraga paisa tarama thoini. Petrol pump singdagi thagi oina VAT contribution toribasi charakna lupa crore kunmangadagi na kuntrani hari. Security force na Ccpurdagi yamlaba Khutlai sing fagat pangamkhre. Ngarang December tarani thoi Ccpur district ki Ccpur police station gi manung chanba khugada mayadagi security force na yamlaba Khutlai sing fagat pangamkhre hari. Police ki paw mana haribana akhanaba paw ama phangwadagi mafam aduda changsinduna thiba humagi thabak chathabada local met 303 rifle ama pistol gi magazine ahum 51mm mortar smoke bomb ama stun grenade ama bafang handset wireless set ani helmet ani improvised explosive mari magazine amasung pistol post ka yauna technical belt ama cartridge belt ama tongan ba caliber singi maru tarani thoi pompi gi improvised mortar ama yauna atei potlam kaya fagat khre hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Parliament attack ta laikhidraba singi mafamda PM na luchingduna ekai khomnaba utkre. Haukiba chahi lisingani shemna amada chathakiba parliament attack ta laikhidraba singi mafamda ngasi
Prime Minister Narendra Modi na luchingduna Parliament Complex ta leba laikhidraba singi khubamda laikatuna ikai khumnaba utkhrei. India gi Vice President CP Radhakrishnan su Parliament gi permissions ta laktuna haikalekat tamba aduda saruk yakhi. Thoram aduda Union Home Minister Amit Shah, Opposition Leader Rahul Gandhi amasung thodok aduda laikhidraba imung manunggi miyoshingshu saruk yakhi. Panba yabadi haukiba lisingani shumna amagi December 19 da Pakistan da base tauba Jaish-e-Mohammed ki terrorist mangana Parliament Complex ta changsilaklaga chatharakiba attack ta Delhi Police ki personal taruk Parliament Security Service ki miyoy ani amasung Governor ama laikhidabani. Thodok aduda Security Force ka khut thoknabada terrorist manga adu laikhidabani. Asengba ngangkhai khangdoklaga sambal khabada yalhomi singna firep longminasi haina laishiona phongdorakli. Indo-Myanmar border ki fencing khabagi thabak asi state asida thokliba irang asigi sentiment de yenglaga thabak tohongumsi madugi mahutta fencing asi lamdam asigi asengba area adu khangdoklaga fencing tohonbada lamdam asida lariba yellow phurup khudimangna amata oina firep longminasi haina Fungyar asigi MLA laisho kashing appeal tori. Wafam asi Kamjong district ki Fungyar SC manung channa sulaiba Manipur gi border area da leriba aroiba khul oriba Kasong village ki hauziki oriba phibam singi yengshin balakpada haikibani. Khongchat aduda laishiona makha taraduna hai Manipur da tholiba irang asina maram oiraga aikhogi asengba lamgi area khangdrabadi border fencing taw haina lauriba asi matam amada shoidana ningam da balakani masigi mayek laraba khudam asi Manipur gi lam oiramba Cabo Valley su Myanmar da pithoklambada ngasi phawa ningam dana leiriba asini maram asida leminariba khurup khodimakna fencing gi matang asida tung koiba midyeng ama yenglaga punna thabak tawminaba changi maru oina hojik Manipur gi leiriba border sing asi lab kiba matamda aduda lakiba India ki security agency amadi official singna thamoi shengna thabak tawkhide habisi su kauthokpa chumde haiki. Chief Justice na luchingba team na ngasi bench ahung khaidoktuna chathakiba lok adalat ki mifam hakthengna yengsengkhrai. Manipur Legal Services Authority na sinduna National Lok Adalat State asigi mafam kayada ngasi pangthokkhrai. Ngasi pangtholiba Lok Adalat asina panduna amati yanada duna leramba case ayamba loishenbada chawna mating oiragani haina Justice M Sundar, Chief Justice High Court of Manipur na phongdokhrai. Wafam ase ngasi chahi amada marira pangtholakpa Senel Lok Adalat lisingani kunmanga loishenbagi thoram Imphal West ke Lamphel Court Complex na pangthokpada phongdokhibani. Manipur State Legal Services Authority MSLSA Masalsa Amadi High Court Legal Services Committee amasung District Legal Services Authority ka puna khusamnaduna sahi amada marira pangthokpa National Lok Adalat ki thoram asi Manipur gi district khudimaktasu ngasi pangthoknakhi. Ing kumja lisingani kuntareta mikok thinaba warep laukhrai. Ing kumja lisingani kuntareta mikok thibagi thabak paikhanaba Union Cabinet na warep laukhrai. Lupa crore lising tarama thoiga chatre tarani panchangna mikok thibagi thabak paikhanabagi matangda Union Cabinet na ayaba pikhibani. Prime Minister Narendra Modi na mayai tangbal lauduna lakhiba Union Cabinet ki mifam loraba matungda Information and Broadcasting Minister Ashwini Vaishnav na permission da haiki COVID-19 gi lai chatna maram oraga ing kumja lisingani kunmathoi da pangtokadaba mikok thibagi thabak eithok tuna lakhibani ing kumja lisingani kuntareta pangtholagani lebak asigi tongan mafamda enumerator lak kontra romna mikok thibagi thabak paikhatgani tangkak ani thokna pangthokadoriba census ki ahamba tangkakta ing kumja lisingani kuntaruki April dagi September fawba yumasing thigani ing kumja lisingani kuntaret ki February dana mikok masing thigani Ladakh Jammu and Kashmir Himachal Pradesh amasung Uttarakhand gi oinadi ing kumja lisingani kuntaruki September da matam ngangkhatna mikok thibagi thabak paikhatgani hari ahanba oina digital census ki thorang lokhatle haina paladuna minister na haiki enumerator singna yumthong khuding chalaga mobile application ki khuthangda yum amasung mi masing thibagi thabak paikhatgani thorang asi lokhalakpada chawrakna namit 450 changlaba yai panari yum masing thibada khudong chanabagi damak House Listing Block SLP Creator Web Map Application Singapore lebak asina ningtamba phanglaba matungda ahanbo oina cast data khongkatnaba thorang lokhale hari Sikkim gi furup taranithoi scheduled tribe status pibada yenaba leitana yakhrei. Sikkim Bidan Sabha na ngarang state adugi furup taranithoi bu scheduled tribe status pibada yenaba leitana yakhrei.
Sikkim government semba awang wathaki committee na pukhalaki ba akupa warol sing yawba report adu Sikkim Bidan Sabha mifamda kupna khanarba matungda ayaba adu pikhibani haiki. Sikkim state asigi Lok Sabha gi MP Indra Savanasu hiram asigi matangda parliament mifamda hairiba furup tarani thoi asi scheduled tribe status pigadabani haiduna taksinduna lakhibani. Masina furup tarani thoi asida makhoigi hak sing amadi khudong chaba pibangamlagani. Sikkim gi chief minister Prem Singh Tamangna Vidhan Sabha mifam aduda phongdokhibada Sikkim government na Bharat Sarkar da amadi mari leinaba singda pau phaunaduna Sadol tribe status pinaba furup tarani thoi asigi damakta makha taba thabak singsu lokhatnaba honaragani haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Arobada maroiba pau amuka hana pizari. BJP gi national leader Singna Kourakpadagi matung ina BJP gi MLA kunlong ngasi Delhida Changnakhre. Oil pump singda pubat hamangam loidaba sel gi demand tawbiganu haina ngasi paksana oil pump sing thonglondona protest athakre. Security force na Ccpurda gi yamlaba Khutlai sing fagatpangamkhre. Matang asida Loyalam E-PAO na namitangi pau bibil lezari tabili ba khudimapu amuka hina kurumjani.